Ngarang numidang pung tara makhairom taba matamda Imphal West District Police Commando gi kangbuna Singjamai thongkhongda lambida lakpa Meeoi sing check tawbagi thabak chathabada Creta car amada tongduna lakpa Meeoi manga Nongmei cell amadi Kodile bottle ka Konna Phare hairi Faraba sing adudi yaripok top lai manai degi pangambam chingkhomba meitei chahi kunnipan apokpa leikhidraba P Kiran meitei Lilong awang lekai degi MD Mosin chahi kunmari apokpa MD Nurjaman Thawbal Moizing degi Maibam Sarukhan chahi kunnipan apokpa MD Abdul Hakim amade yaripok top degi Chingakam Sundar Singh chahi kuntramatoi apokpa CHs Nongyai kawi Faraba pangambam chingkhomba meitei degi .32 gi pistol ama Kapayariba maru ama mobile phone taret sale oina lupa lakh ahum makhai loose vehicle number plate ani amadi 100 ml gi Kodile tea bottle ahum phagalei phagalaba polam sing aduga loina na Meeoi manga adu Singjamai police station da khutsinakre hairi